FCI Maning Lane 5 ki lambi mataida bom pokhaikre yum gi manungda bom machet paisilakre Apunba Manipur ama saganaba lamdam asida laiba kanglu furup khudingmak amata oina punsingduna hotnaminasi haina United Committee Manipur UCM gi President YK Dhirena phongdokre ISCOM News Meeting Taibiriba Kwaipan Makpoi Pinki Okram na Taramna Okchari Pungjasi Faubagi Maruiba Pausing Pizari Sangai Puro Mamang Lekai FCI Maning Lane 5 ki lambi mataida bom pokhaikre Thagdok asi ngarang ahing nongyai pung tarani thoiga minute yankhai taret helakpada thokibani Thagdok thokfam aduki anakpada leiba yum ahum Oinam Ongbi Kumari Laishram Shyam Kishore amadi Oinam Daya Chandragi yumgi imung fauba bom machet kaya paisalaki hairi Mafam aduda ISCOM media gi paumina changsulubada mafam aduda hana lairamlaba miyoi singna phongdorakpada police laktuna yengsinkhre FCI gi security oina leiba CRPF ki personnel singsu yengsinba laklamki pokhai khiba bom adu local made oiramba yai amadi mafam amadagi kaplapa oiramba yai haina panari Apunba Manipur ama sagatnaba lamdam asida leiminariba kanglo furup khudingmak amata oina punsinduna hotnaminasi haina United Committee Manipur UCM gi President YK Dhirena phongdokre Wafam asing asi UCM na sinduna ke krupata langban thagi haitha leithaba hawdokpagi thauramga mari leinana phongdokibani President na makha taraduna tha tara taruk hena suzalaklaba Manipur gi issue asida India laingak na ngasi fauba makhoigi oiba arepa firep amata thamdana leiba loinana issue asigi matangda waroisin ama puraknaba thabak amata paikhalakpa leitri matang asida Manipur da khunda minariba aikoi pumnamaki oiba apunbagi saktam ama sagatpa mathau tarakpa loinana Manipur gi apunbagi saktamda kuki narco terrorist singnarakliba asi aikoi punna thengnamiनबा मथौ तारकपा नार्को टेररिस्ट सिंगना अवाबा फिबम अमदा सोइदना लाखिगनी मरम अदुना मणिपुर कन्नना बहनबदा मणिपुर गी मपांदा खुंदारिबा इचेल इनाउसिंग अमदी मणिपुर दा लैरिबा फुरुप खुदिगमगना अमता ओइना थेंगनमिनबा हाइबसी अखोइ पुमनमकी थौदांगनी मसिगी मथक्ता इंडिया लैंगाकना Phongdorakiba wafam amada Manipur da thokliba issue asi illegal immigrant singna thokanbani haiba wafam asigi matung inna Manipur dagi immigrant singbu maru phangna tanthokpa changi loinana ngasi pangthokliba thoram asi lamdam asigi apunbagi saktam kaidana bohonabada thawaina ponta pikhraba athauba singi mafamda langban haitha leithaduna makoibu ikai khumnaba utpani hainasu phongdorakli Lairiba India government Tauriba, I going around high grade home minister na Harry Wafum, I go Tongan ba issue solution na Bogona bata Makoina Suhana, India government home ministers no hire illegal immigrants may have seen influx may have Sangalapana Amadi drug you issue may have seen Manipur the Tremology Manipur Tangulita of Fumasi, Lahan Mini Hibashi, Makoina Suhairabani, Makoina Kangamina, Sigumba illegal migrants siga shoot on Narakanda, Manipur mission Prasasing the Ajumba, Prasasing Sida Nasidi, Shu, Tonariba, Lalobasing in the sophisticated or weapons, ma'am, Sinarakanda, Adugo mission Prasasing Sida, Landara Ivashe, Mashi Kudakta, Ekoi, Tingham Toy, Madunatan Ekoi, Chintang Harakanda, Ekoi, Lady Posi, Karino Hibasi, Ekoi Miam, the Samum Halakanda. Tamakanda, Mayamsi, Tramulam, the Tambashi, am the live of Tibania. Hiang thang lairembi mamang thongda khangaudana CRPF na achat awong check tawnana bahonerakpadagi irang thokre thaudoga singarang numidang pung mapan makhai khara helakpada mayai lambi gi saruka masu oiriba mafam asida CRPF na check tawnana ba koilas drum ani ahum thamlaga sem saringaida mahosagum kaithelda maira paibi singna phamduna leiringaida urakpadagi lamdam adomgi akoibida leiriba singna pau pikhi tungda yamlaba miyoi singna irang horakpadagi wangoi OC team laktuna wari sanaraba matungda CRPF ki personnel sing adu halan khri hairi ngarangi miya marak aduda yaurakhibi hiang thang mamang lekai gi meira paibi ki secretary huirem thoibina meira paibi nupi singna ngak senduna leiba mafamda irang leite maramaduna leingak na CRPF ki asigumba thong asibu chathahan biganu haina appeal tawrakli
Okay. Koige koibida leiba maira paibi imai Singapore na tanara kanda sigumba Central Force thamdanaba koi mayamna wangoi gi osi kauraga haina jara matungda makoi halangi matungda su sigumba Central Force amuhana thamdanaba koi nakana hona jagna kaigumba moina thamakpa targa su koi maira paibi imai sing amadi club ki singano singa tanara kanda matungda amuk thamdanaba sarkarna su wari basilo biu makata na sumba tha koi di ima gi jaga sida di irang kaigumba matta leijaba natabani na Central Force thamba pamjade aduna matung tabadasu Central Force thamanri kan haina appeal tawji Manipur gi law and order bunga na thamnabagi damak security force na ching amadi tampaki chingnaninga oiba mafam singda thiba humbagi thabak makhata na chatharakpada tongan ba district singdagi khutlai kaya fagat khibaga loinana sajilamba bunker thugai khre Ziribam district ki Mongvung village da khutlai paiba singna sajilamba bunker thugai khre haina Manipur police control room dagi thadorakpa chirol amana khangalakli Cherol asina makhatana Imphal East District ki Chanung amadi C Zolan Village ta haukiba September ki tang tara tarukta fagat pangam khraba khulai sing adudi local made single barrel ama SLR magazine ama kapayari ba nomai maru kunga mathoi pompi ama battery yaudaba Baofengi radio set amani Nakala maromda hairiba numit asimaktagi Chandel district ki Gunzil amadi border pillar 48 amadi 49 ki maraktagi pistol ama hand grenade ama grenade igniter ama local made mortar pompi ahum kapayariba nomai maru mari amadi bulletproof jacket anini haina cherol asina makhatarakli Ministry of Home Affairs, Government of India ki mityang makhada Manipur Police na CAPS ka khusam na duna tongan ba district singda Kendriya Police Kalyan Bhandar ki outlet sing hangdokre outlet hangdokra ba mafam sing adudi Imphal West Jiribam Thoubal Bishnupur Senapati Kangpokpi Churachandpur Kakching Imphal East Tengnopal Chandel amadi Ukhrulni Hairiba Kendriya Police Kalyan Bhandar ki outlet sing asidagi Manipur gi miyam na ahongba mamalda potjai leiba yagani hairi Meghalaya da medical professional sing maru oina specialist doctor sing watpana healthcare system da chauna marai chaithabagi mamitari hiramasi ki matang da jackson thorang lokhat po oina state lengak na state sponsor quota sing da MBBS da graduate loiraba mahairoi sing na Meghalaya da halaklaga thabak tawgadabani haibagi yanache inaragani hairi health minister Amparina MBBS tamba loiraba matungda Meghalaya da halaktuna state ki ana layang sangsingda thabak tawdrabadi makhoigi mathakta action laukhatna ba sem sare haina fongdokre Lebanon ga Israel ga chahi ama khut thokna dana leiruraba matungda ngarang Israel na chathaba pager attack ta miyoi mapan lekhidre lisingani ga chanipan na asoka panangkre soklaba sing atugi marakta Hezbollah gi operative sing medical professional amadi Iran gi ambassador Mojtaba Amani na chingba sing yauri haina Lebanese health minister Firaz Abaid na fongdokre Loisilakpada maruiba pau amuka hana thamjari Sangai Purong Mamang Lekai FCI Maninglen 5 ki lambi mataida bom pokhai khre yumgi manungda bom machet paisilakre Amasung apunba Manipur ama sagatnaba lamdam asida leiriba kanglu furup khudingmak amata oina punsinduna hotnamina se haina United Committee Manipur UCM gi President YK Dhiren na fongdokre ISCOM News Santokchaba Manipuri Pau Pungjasi Faubagi Wenadi Matang Swai Solution Jare Makhataba Pau Singidamak ISCOM News Bodamak Bityeng Tatuna Lebiu